Barish Sharmada Kihallakhre Pawasi Kangla Pawse dagi Lokhatchabane BJYM gi Hanagi President Manohar Mayum Barish Sharmana XCM NB na mahakpu kayarak hana bahonakhe irang asisu NB na thogan bani haibo wafam maira paibising da phongdokhibadu social media da viral oirakhra matung Barish Sharma masada hatkani haina Kihallakhre haina Barish Sharma masana di Hindu da report tawrakhre di Hindu Pawse gi report adugi matungin Barish Sharma na hai Mitai community singi maikai kayadagi mahakpu hatkani haina Kihalakpa laire hiram asigi matangda police ta FIR ama file tawnaba thaurang tawre mahaki maikai dagi police ta protection PB naba mahakna kayarak haijakhrabasu haujuk phawbagi oina police na mahakpu protection ama ta PB rakpa laitri haina su mahakna phongdokhe Bharat laingang na haijarakpadagi kuki zo singi rally cancel tawkhre pawasi kanglaipa ki maira pawse dagi lokhatchabane ngasi ayuktagi hauna Manipur gi kuki taba mafam sing amade Bharat ki konung Delhi yauna kuki sing na Manipur gi apun bangam khai manung dagi separate administration tana bagi santi oiba rally ama chanaba sem saramba adu ngarang India government ki maiki dagi kuki zo council da haijarak padagi cancel tawkhre haire India government ki maiki dagi kuki zo council da haijarak pagi matungin na ngarang numidang pung 3 minute kunthra taba matamda council gi oiba emergency meeting ama pangthoktu Bharat laingang na haijarakli wafam sing adu yamna kupna khanaraba matungda kuki zo singi tungi oirakadaba political movement gi yenglaga peaceful political rally adu cancel tawkhibani haire kuki zo council na kuki zo miyam da haijabada mapung phana mateng pirakpagi damak council asina thagatpa phongdokpaga loinana matungda su miyam na sagotkani haibagi thajaba lairi haire Churachandpur da operation chathabada UKNA gi finance secretary khulaiga konana fare Pawasi Kanglaipa ki maira pawse dagi lokhatchabane lainga ka suspension of operation suchana daba kuki laloglo United National Cookie Army UKNA gi finance secretary security na sathagiba operation da khulai kaya yauna fagat pangamle haire pawse asina fangba pawgi matung inade ngarang kunthra ka taruk suba Assam Rifles amade Manipur police ki kangbuna Churachandpur district ki Kaprang area da operation sathakhe Operation Chathab haurakpada mafam aduda lairamba khulai paibasing nongmai kapaga loinana amambagi khudong chaba lauraga chenkhinaba honakhi haire security force ki kangbuna khunjasing shoktanaba blank fire tawbaga loinana lalobasing adu surrender tawnaba khangankibaga loinana makha tana thiba humbagi thabak chathaba matamda United National Cookie Army UKNA gi finance secretary ni haina saktakchaba miyoi ama fagatpa ngamkhi haire Pawasina hai faraba miyoi asidagi AK-47 rifle amaga maru khara yauba magazine ama Fagatkhre mahak makha tana mahaki mayumda thijin humjin bagi thabak chathabada .315 ki rifle ama country made single barrel rifle ama Fagatkhre faraba miyoi adu khulai sing aduga Churachandpur police station da khusinakhi haire Manipur thugaina bohona riba kuki militant kaya yauriba KIA amasung PDF ki mathakta military junta na akanba lan chathakre Pawasi Kanglaipa ki maira pawse dagi lokhatchabane Indo Myanmar border da hojik KIA amadi PDF ki apunba kangbuga Myanmar military junta ga akanba mong da nongmai kapna ring ngasi ayuk Myanmar Air Force na ningthi turel mapal da leiba Kani township ki manungsan ba mulu haina khangnaba Kane wunda leiba terrorist ki warehouse amada air strike tawduna thugai khre haire lanfam adu da KIA amadi PDF ki lanmi kaya sikhe kaya amana sokapan nangkhi haire ngarang thilsu Bamo town da Myanmar ge military singa KIA amadi PDF ka khuthokna bagi thogdokta KIA amadi PDF ki lanmi mari hat khiwaga loinana afaba makhal gi nongmai manga lawba ngamkhre haire panba yabadi Myanmar gi Kachin state ki ani suba chauba town ama oiriba Bamo da haukhiba tha asigi amada Kachin Independent Army KIA na Myanmar lanmi da landaraktuna akan bamong da lan sokna duna lakhe Myanmar lanmi gi Air Force sing sizin aduna kapna rakpana ngarang fawbagi manungda KIA gi lanmi sing ayamba takthokre haire Kachin state asida KIA gi best ngasi mak Manipur da sathariba proxy war asida lanmi oina sizinariba kuki singi training tawpham oiduna leiribane training loiraba matungda KIA na soknariba lanfamda kuki macha kaya amasu yawhanduna kuki macha kaya sikhibagi paw leinakhrabane haujik haukiba January 13 tagi February 3 phawba Kamjong district amasung Kabo tampaka lonaba mafam amada Manipur gi apunba lalarup singa gi mathakta landa silubadagi kuki khulai paiba kaya sekhibagi thogdoksu leikhrabane fidamna thamlamkhiba athingba lokthokre pawasi kangla pawse dagi lokhatchabane haukiba February 12 da Federation of Indigenous Peoples Democratic Movement pidamna print namadi electronic media da thadokhiba Manipur University na loba
Grade B amasung C gi written examination ga mari lainana chayetnabasing adu MU gi register amadi fidam ga punna phaminaduna February amada pangthokiba written test ki matangda kumna khanaraba matungda register gi maral leiramba misu understanding pumnamak phaminaduna wakhal taminakhre haina fidamna thadorokpa cherol amana haire cherol aduna makha taraduna MU na lauba recruitment for non teaching group B amasung C asi mamangda fidamna pangthokraba recruitment asigi exam dugi result haidokpa yaroi makha tana pangthokpa yaroi haina thamkiba thingba adu makha tana leiraroi haire world champion MC Mary Kom IOA gi athlete commission gi chairperson famdagi resign tawkhre pawasi paujel pause dagi lakhutchabane boxing masana da saknai rabi amasung taruklak world champion oikhrabi MC Mary Kom Indian Olympic Association IOA gi athlete commission gi chairperson famamadi sportsing gi apex body oiriba executive council dagi ngarang resign tawkhre Mary Kom na IOA athlete body asidagi resign tawkhibagi hojik phawbagi oina ayaba pikhiba leitre adubu Mary Kom na news agency amada phongdokhibagi matunginadi mahangna hairiba athlete commission asidagi resign tawre haikre adubu mahangna official letter oina pisinkhibadi leitri haire aduga mahangna resign tawriba si mahaki personal matter ni haina phongdokle panba yai Mary Kom na hokhiba tha taruk asida IOA dagi resign tawkhiba si handaki asiga tharaga nirak subane mamangda Paris ta pangthokiba Olympic tasu chedi mission dagi resign tawkhiba laikre Chahi Nouribi Nupimacha ama Ejat Manghallamle Chennaba Mapa Macha police na Fagatkhre pawasi kangla pau se dagi lakhutchabane Chahi Nouribi Nupimacha amada Ejat Manghalambagi matangda laikai adu da leiba Mapa Macha ane police na Fagatkhre loinana mapa adudi maral leiramdavadagi thadokhibaga loinana masanupa aduna masagi maral yajavadagi court puthoklaba matung numit marini police custody remand lauthakre thawdok asi Imphal West district ki manung chanba pasoi police na konba mafam amada thokhibane police na faduna police custody remand lauthakhraba miyoi adudi chongtham soba chahi nifu apokpa satyai kawi Nupimacha aduna police ta wakat khibagi matung inadi mamang sahi gi October thada chongtham soba amadi apokpa mapa CH Satyai Chahi Marfu Laikai adumakta Laimina Nupimacha ama Nupi oibigi Ejat mangan bagi thawdok adugi matangda matam sangna haidoktana leirakhibaga loinana Nupimacha adu laita lairana maram oiraga Imphal West ki mafam amada hangba nupi singi home amada mamang sahi gi December thadagi leirakhibane adubu ningamdana masada thokhiba thawdok adu tha asigi taraga humdoida Nupimacha aduna lithorokpadagi khangnarakibane thawdok adu thokraba matung Nupimacha adu medical examination tawkhibaga loinana child welfare da sinakre madugi matung tha asigi taraga tarukta Imphal West police ki team amana Mapa Macha adu Fagatkhre adubu mapa adudi maral leiramdavadagi thadokhe adubu masanupa adudi masana maral yajakhibaga loinana CGM Imphal West ki court ta ngarang puthoklaba matung numit marini police custody remand pikhibane South Korea ki sangnai actress Kim Se-ron masagi yumda suicide tawduna sijakhre pawasi paujel pause dagi lakhutchabane Korean drama bu yamna pamna yengjaba nahasingi pukning huramba South Korea ki actress Kim Se-ron South Korea ki Songsu Dong Eastern Seoul da leiba masagi mayumda ngarang numidang suicide tawraba matung siduna leiramle haina agency gi pauna phongdorokle ngasi Seoul gi authority singna Kim Se-ron asi suicide tawduna sibo oigani haina confirm tawkhibaga loinana mari leinaba case ama Seoul police na lakhutkhre haire Kim Se-ron gi asi baksang asi mamangda mamanabi amana mahaki yumda unaba lakpada ka manungda siduna leiramba thengnarakpadagi authority da pau pikhe amadi authority na sathagiba investigation aduda Kim Se-ron misi asiga mari leinana masada aranba tawkhibagi khudam sangdam phangba laikhide haire Korea gi drama da malemgi nahasingna yamna pamna yengnaramba laikhidraba Kim Se-ron asi masagi chahi kunmari khaktamak ngairibe saknairibe film actress amane mahak masagi yumgi ka amada suicide tawduna matau karamna siramlibano haibagi chapchaba maram hojik phawba khangba ngamdre mahak siduna leiramliba masagi yum amade ka aduda thoganingdaba thawdok wathok thokhibagi mami amata leiba ude haire ningsingba yai Kim Se-ron hairiba Korea gi saknairabi actress asina ingkumjali singani tarada The Man from Norway and the Neighbor hairiba film asida best actress ki award phangkhe loinana mahaki fajaraba madi singthaningai waraba film sing adugidamak Korean Film Award ki Best New Actress Award su phangkhiba laikhre mahaki punsida su malemgi saknairabi actor singi punsida thokhiba thawdok wathokumna kumjali singani kungani thoida yu thaklaga gari thawrambagi damak
फाइन $10,100 chamri rom thian khibagi thodoksu laikhre haire